ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯄ꯭ꯔꯣꯄꯔ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯥ 5-6 ꯆꯪꯁꯤꯜꯂꯛ ꯐꯥꯎꯗ ꯃꯁꯤ ꯄ꯭ꯔꯣꯄꯔ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯃꯈꯣꯏ ꯌꯥꯎꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯂꯩꯉꯥꯛꯂꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯈꯣꯏ ꯌꯥꯎꯕꯒꯤꯔ ꯁꯤꯒꯨꯝꯂꯕ ꯁ꯭ꯀꯦꯝ ꯑꯁꯤꯗ ꯃꯈꯣꯏ ꯆꯦꯟꯅꯕꯒꯤꯔ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯃꯇꯤꯛ ꯆꯥꯅ ꯃꯤꯌꯥꯝꯗ ꯄꯨꯊꯣꯛꯑꯀꯥꯟꯗ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯦ ꯃꯁꯤ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯃꯁꯤ ꯔꯤꯖꯥꯏꯟ ꯇꯧꯒꯗꯧꯅꯤ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯑꯣꯏꯅꯥꯝ ꯔꯣꯃꯦꯁ ꯑꯗꯨꯒ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯦꯁꯥꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯊꯨꯄꯥꯏ ꯄꯨꯖꯕꯅꯤ ꯑꯗꯣ ꯉꯁꯤ ꯆꯠꯊꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯃꯉꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯆꯠꯊꯖꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁꯅꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯦꯝꯁꯨ KSA ꯁꯨ ꯑꯦꯝꯁ ꯑꯃꯗꯤ ꯗꯦꯁꯥꯝ ꯍꯥꯏꯔꯤꯕ ꯃꯍꯩꯔꯣꯏ ꯂꯨꯞ ꯃꯉꯥꯅ ꯆꯠꯊꯖꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯧꯈꯤꯕ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯦꯁꯅꯦꯜ ꯋꯥꯏꯗ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯅꯤꯠ ꯑꯦꯛꯖꯥꯝ 2026 ꯑꯁꯤꯒꯤ ꯀ꯭ꯋꯦꯁꯟ ꯄꯦꯄꯔ ꯂꯤꯛ ꯀ꯭ꯋꯦꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯤꯒꯠꯄꯤꯌꯨ ꯍꯥꯏꯗꯅ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯇꯦꯁꯇꯔ ꯃꯌꯥꯝꯅ ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯗ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯎꯠꯂꯤꯕ ꯊꯧꯑꯣꯡ ꯑꯗꯣ ꯃꯗꯨ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯕꯅꯤ ꯃꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯏꯖꯨꯀꯦꯁꯟꯒꯤ ꯌꯨꯅꯤꯌꯟ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯂꯣꯏꯅꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯏꯖꯨꯀꯦꯁꯟꯒꯤ ꯂꯝꯗ ꯊꯕꯛ ꯇꯧꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯃꯉꯥꯅ ꯑꯄꯤꯜ ꯑꯃꯈꯛ ꯇꯧꯅꯤꯡꯉꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯨꯝꯂꯕ ꯀ꯭ꯋꯦꯁꯟ ꯂꯤꯛ ꯄꯦꯄꯔ ꯑꯣꯏꯕ ꯑꯃ ꯑꯣꯏꯔ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯗ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯈꯠꯇꯕꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯔꯤꯕ ꯁ꯭ꯀꯦꯝꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄ꯭ꯔꯣꯄꯔ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗ꯭ꯔꯤꯕꯁꯦ ꯃꯁꯤ ꯀꯩ ꯂꯩꯕꯒꯤꯅꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯠꯊꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯈꯣꯡꯒꯥꯎꯅꯔꯛꯑ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯒꯤ ꯃꯔꯝꯁꯦ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕꯒꯤꯔ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯃꯤꯠꯌꯦꯡꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯤꯒꯨꯝꯂꯕ ꯀ꯭ꯋꯦꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯍꯜꯂꯀꯥꯟꯗ ꯃꯍꯩꯔꯣꯏ ꯂꯥꯛ ꯀꯌꯥ ꯚꯤꯛꯇꯤꯃꯥꯏꯖ ꯑꯣꯏꯔꯀꯥꯟꯗ ꯊꯥ ꯀꯌꯥ ꯅꯝꯁꯤꯜꯂꯒ ꯊꯝꯃꯤꯕ ꯑꯁꯤꯒꯨꯝꯂꯕ ꯊꯝꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯏꯟꯚꯣꯜꯃꯦꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯆꯩꯔꯥꯛ ꯄꯤꯒꯗꯧꯕꯅꯤ ꯍꯥꯏꯗꯅ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯀꯌꯥꯗꯒꯤ ꯂꯥꯛꯑꯀꯥꯟꯗ ꯍꯧꯔꯤꯕ ꯏꯍꯧ ꯑꯁꯦ ꯉꯁꯤ ꯏꯟꯗꯤꯌా ꯒꯃꯦꯟꯁꯤ ꯃꯈꯣꯏꯒꯤ ꯃꯅꯥꯗ ꯁꯤꯒꯨꯝꯂꯕ ꯏꯖꯨꯀꯦꯁꯟ ꯀꯟꯒꯗꯕꯅꯤ ꯍꯥꯏꯗꯅ ꯏꯖꯨꯀꯦꯁꯟꯗ ꯄꯤꯔꯛꯏꯕ ꯆꯩꯊꯦꯡ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯄꯤꯕꯤꯒꯅꯨ ꯍꯥꯏꯗꯅ ꯍꯧꯔꯛꯏꯕ ꯑꯦꯖꯤꯇꯦꯁꯟꯁꯦ ꯃꯁꯤ ꯐꯥꯒꯤ ꯑꯣꯏꯅ ꯈꯟꯕ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯋꯥꯏꯗ ꯑꯣꯏꯅ ꯁꯦꯝꯃꯛꯏꯕ ꯅꯦꯁꯅꯦꯜ ꯏꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ ꯐꯅꯌꯥꯝ ꯁꯦꯝꯃꯒꯁꯨ ꯇꯣꯉꯥꯟꯕ ꯏꯟꯗꯤꯌా ꯄꯨꯝꯅꯃꯛ ꯏꯖꯨꯀꯦꯁꯟꯒꯤ ꯃꯉꯥꯜꯅ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯎꯈꯠꯀꯅꯤ ꯀꯥꯏꯅ ꯈꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯃꯈꯣꯏꯒꯤ ꯀꯣꯛꯇ ꯑꯁꯤꯒꯨꯝꯂꯕ ꯁ꯭ꯀꯦꯝ ꯁꯤꯐꯥꯎꯗ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌా ꯄꯨꯝꯅꯃꯛ ꯑꯅꯧꯕ ꯄꯣꯂꯤꯁꯤ ꯀꯌꯥ ꯄꯨꯊꯣꯛꯑꯀꯥꯟꯗ ꯆꯥꯎꯈꯠꯍꯟꯒꯅꯤ ꯀꯥꯏꯅ ꯈꯟꯕ ꯋꯥꯈꯜ ꯑꯁꯦ ꯃꯪꯗ ꯇꯥꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅꯤꯡꯉꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔ ꯁꯤꯗꯁꯨ ꯅꯠꯇꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯀꯌꯥꯗꯒꯤ ꯂꯥꯛꯑꯀꯥꯟꯗ ꯃꯍꯩꯔꯣꯏ ꯂꯥꯛ ꯀꯌꯥꯅ ꯊꯥꯔꯤꯕ ꯑꯦꯛꯖꯥꯝꯁꯦ ꯃꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯣ ꯃꯗꯨ ꯄꯨꯊꯣꯛꯑꯀꯥꯟꯗ ꯃꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯑꯁꯦ ꯑꯀꯟꯕ ꯃꯑꯣꯡꯗ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯩꯔꯣꯏ ꯂꯨꯞ ꯃꯉꯥꯒꯤ ꯑꯄꯤꯜꯅꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯄ꯭ꯔꯣꯄꯔ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯥ 5-6 ꯆꯪꯁꯤꯜꯂꯛ ꯐꯥꯎꯗ ꯃꯁꯤ ꯄ꯭ꯔꯣꯄꯔ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯃꯈꯣꯏ ꯌꯥꯎꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯂꯩꯉꯥꯛꯂꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯈꯣꯏ ꯌꯥꯎꯕꯒꯤꯔ ꯁꯤꯒꯨꯝꯂꯕ ꯁ꯭ꯀꯦꯝ ꯑꯁꯤꯗ ꯃꯈꯣꯏ ꯆꯦꯟꯅꯕꯒꯤꯔ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯃꯇꯤꯛ ꯆꯥꯅ ꯃꯤꯌꯥꯝꯗ ꯄꯨꯊꯣꯛꯑꯀꯥꯟꯗ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯦ ꯃꯁꯤ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯃꯁꯤ ꯔꯤꯖꯥꯏꯟ ꯇꯧꯒꯗꯧꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ
scam sida chenariba mioi kudimak matik saba karamba India gi karamba ek lo palakanda makoi ase amuk kanna masigumlaba scam asida mairoi kya victimize to holiba asigumba thabak thawong asida amuk kanna tawdana bagidamakta karamba kwaidigi akanba haiba tare kwaidigi akanba punishment phawba mairoi mangagi maikai dige pianing bale hojiki akoina khongjang loi singda haiba tare haugiba numit kharani gi mamangda tungan ba state singdagi la akanda haugiba khongjang aduda India lengaki makada leiriba akoigi police personnel sing amadi police department sing amadi security personnel sing na utkiba thawong ase masi manipur da leiriba student loop manga sina highly masi kaniam tawi masi mairoi singduda police personnel sing na pham thokta magi lichat kaya uthorak se masi India se yam ikai ngai ni haibase ai asima thamjage mairoi amada protester amada karamba aikoigi security person singna kamai torkanda mob sibu kamai ne control tawgadage natraga mob sibu kamai torkanda masibu lakshan gadage haibase India da leiriba koigi security person singse masi especially masi train torkanda makoida class kya takpi tambiba mathau tare haidana e tumaina tawse hairiba scheme asida hena sathi ra isi kainu harkanda mara leiba sing natraga masida chenaba mioi sing asi kung nabu involve tabu bu oiro natraga masi nakoi nani involve tabu mioi bu oiro sigumba mioi sing asida saidak pi bagi mahota aikogi leibiriba tungan ba political party sing sina masa gi political minus long namba hona bada asigum laba scheme asibu natai namba hona riba sigumba thawang ase masi yam thuna lepiu masina maram oirakanda aikogi education ase nomo gi khongbang narakpa nomo gi lekha taba helakani habase India da leibiriba aikogi politics tawbiriba aikogi politician singi kokta legadap se education haiba field sida hiram amata aikoida politicization tawba politics tawba thabak thawang ase masi aikoi tawroi dabani haibase India gi leiba politician singi kokta masi sangbiu haidana yadamai tamjage mapung oina aikogi state sida su leibiriba aikogi tungan ba political gi leader sing hairiba scheme sida scheme masigi achumba wayel ama puthokna bohona bada lobiriba responsibility kudimang mahiroi luk mangagi maikai degi awang bathakte ikai kunai tawba tabu makoi kharagi marakta thokla kanda masagi political minus longnaba electoral politics tawsalakpa CSF kwaidigi laibak thibani habise ai